Hello मैम ngasisu RR Prajeni yamna nungairaba film ama puduna lagle hairiba film asigi mamingna Lalo Krishna Sada Saha Yate film asi Gujarati film amasu oiri aduga film asi namba matamda lupa lakh yankhai phawdi changki hairi aduga film asina tankiba apunba box office collection asina crore chamadagina crore chamaga kunna thoi phawa tanki hairi masina tanglibudi film asi namba matamda paisa isang changdrabasu film asina aduga matik paisa tankhre haibani hairiba film asina Gujarati oinasu crore chama lanba yanama film adusu oiri film asigi panbiaba rating kara pallabati IMDb rating da 10 gi manuda 8.2 aduga district haiba rating asidasu 10 gi manuda 8 phangi asuk nungaiba film asigi wari asi ainasu mayamda tahaningbadagi film asigi wari asi pujarakpani mayamna film asi taba loiraba matungda film asi nungai te haiba du comment soidanamaki haibiramu adudi mayam film asigi samlok wari haidrabasu film asigi asengba wari rom doina mai onselasi film asigi ahuba sinda tulsi ko bonupi amana maki masanupi khusi amadi maki yumlona bada leibi mane amaga loinana police station da lami karigi damakta tulsi haiba nupi sina police station da laklibano haibagi maramdi maki mapuroiba oriba lalo haiba misak asi ngasi degina numinini gi mamangdigi yumda hanjalaktire haiduna complaint tawba laklibani matam asida tulsi na police sing asida maki nupa asi thiba khangdre mangkre mukta thibiyu haiduna hairami masing matungda maki nupa gi photo asi police sing asida pirami hairiba sin asi sense tawduna ngasi degina numit kharani gi mamang haibadi lalo hairiba nupa asina mangdringai gi matamdagi ulai matam asida lalo hairiba nupa asi auto rickshaw thoba driver ama oirami lalo hairiba nupa asina yamna nganna mamningai digi howattuna maki auto rickshaw asibu thoba chachai hojik lalo hairiba nupa asi mafamda mi gi paisa kaya amasu tolami hairiba matam asida hojiksu lalogi manakta nupa ani changaktuna maki toliba paisa singadu singaktaba yadi haiduna yamna thina sungangbiri masida nupa atuna lalo asida asumna nganga ami karigumba numit humnigi manungda nangonda leiriba paisa singadu pikhalaktaba tarabadi nangna thoriba auto rickshaw asi phawada aina puraga chatpa ngamdabara yengo masi haramlaba matungda nupa adu mafam asigi chatkhirami ngahak leirba matungda makhoina leiriba jaga asida bus ama khama ami Maudigi lalo adu hobe tawna bus asigi manakta chensan khirami aduga bus asigi kumtharagliba nupa asigi manakta chensan duna lalo na asumna hairami sar kadai yogadabano kadai de chapigadabano aigi okto asida tongbiyu masida nupa asina lalo da asumna hairami ai lamkoiba lakpa tourist amani nahakna ayakpu ngasi nongma semadi Junagar hariba mafam asigi koibiyaba mafam makai loina puduna chapiyu masi tarba matungda lalona nupa asida asumna hairami hoi sar sarna haiba singdu ai loina tawjage ngasigi numit asida sar asida leiba koibiyaba mafam makai aina loina pugani adubu sarna ingonda lupa lising amaga chawadi bara oina pibi betai matam asida tourist nupa asina lalona hariba wa asida hoi maksu yare hairami masigi matungda maki okto asida tongkhat khirami masigi matungda lalona nupa asibu sar asigi mafam kyada koiba pubirami aduga mafam asigi makhoigi local gi chana thaknaba ahawba yonfam dukan kya amadasu nupa asibu puselaktuna pijarami asumna lalona tourist nupa asibu koiba yaba mafam kya ama puraba matungda numit asigi numita warangi matamda tourist nupa asibu dharmasala gi mafam amada thambirami matam asida tourist nupa asina laloda maki lupa lising ama chawga adu piraba matungda masidigi hena extra paisa khara masu haptuna laloda pirami asumna paisa hena pirakpa asida lalo hariba nupa asidi yamna haraujarami aduga lalona maki mobile number adu nupa asida pisalaga mahakna asumna hairami sar mathangi matamdasu mafam asida koiba lakpa tarabadi aigi mobile number asida contact tawbirau ai sarbu soidanamaki koiba pujage asumna nupa asiga laloga makhoi ani telaba matam asida yamna naknaba mari haiba du oikhirami masing matungda lalo hariba nupa asisu mafam asida duktuna chatkhirami aduga lalo hariba nupa asina makhoi mamanaba mayam aduna nungtigi punfam aduda maksu laami mafam asida makhoi auto driver mayam asi makhoina paisa kya ama taluroba matungda mafam asida punduna hida khara thakminarami matang asida lalo hariba nupa asina maki marup mayam asigi manakta satlaung saksalaktuna asumna haira ami aigisu pek amata yamna thuna sema one ai yamna thuna yumda handaba yadabani matang asida lalogi marup amana mangonda yamna karem kathainana asumna haira ami nang sema nupa man khidre naki nupi yamna ki khraponi ada moragi type ta nupa haiba sidi nupa oina hingadabani ne nak nupa thone tanja asida Rashid kabu nupa amana nakandagi nupa asidi nupa thokna hingadabani haibigi maramda wari kya amasu liselami matam asida Rashid asumna haira ami nahaki imung aduda nahakna makoksu oiriba nahaki wahi amana nahaki imung adugi aroiba wahi oigadabani ne nahak masi khangune
Matang asida Rashid hariba nupa asida maki nupina call tawrami. Matang asida ngasaidagi nupa thokpa saduna laloda advice kaya ama piriba Rashid hariba nupa asi maki nupigi phone asi paikhatuna maki marup mayam asidagi kitang lapthokna thoraktuna maki nupi asiga wari sanarami. Matam asida Rashid ki nupi asina Rashidta nak thengna hanjalakpa yaroi yu ngawrkpa yaroi lam helakpa yaroi ko haiduna nganga ami. Masida Rashid su maki nupi asida asumna hairami hoi hoi nungsibi ai yumda soidana maki yamna thuna halaknaba honage. Asumna maki nupi asina phone asi thamkhraba matungda Rashidna maki marupsing asing mamangda nupa thokpa saduna maki nupi asida yamna hongna yamna kanna ngangduna leiri. Rashid ki mawng mato asi uraba matungda lalo hariba nupa asidi mahangna tawriba asi asengba oina khalami. Maram asdagi lalona maki marupsing asida asumna lauduna hairami chumi bai nangna tawriba do asengmani aisu nupani kaino khangni ngasidi yum hek yobuga aigi nupi adu lan tawge khangni yum aduda aigi wana aroiba ohengani. Asumna hairiba matungda lalo hariba nupa adu mayumda yamna thuna satkhirami. Lalona yumda halaba matungdadi maki nupi Tulsi asina mahangni yumda halakpa matamda yu thakchanduna halai haibagi damakta maki nupa asida ngangba amadi marigenaba hawrami. Matam asida Tulsina laloda asumna hairami naki nachanupigi school gi phi fawa thiba ngamdringai matam asida nakna nukti tumit khudingi yum asida yu ngangduna halaklibani ne. Yamlabsu yamdrabasu nangna nongmagi phangiba paisa khara adu yumda pusalaktuna changaktine paisa khara adu nangna ngawthoktuna yu thaktoktuna leiribani natro. Masigi sumathakta yumbu asina ka bara pi di haiduna aikoida thina sungangiba aduga aikoina dukandagi sotuna chariba mayam adugi dukan mapu uduna aikoigi yum asida laktuna paisa kyama thoriba asi nakti karimta khangba nathine nak yu se thaktrabadi sungyama yadrabra nakna taliba paisa khara adu manganganu yumda por o haibani. Matang asida lalo hariba nupa asina maki nupi asida onjanduna mak nupani haiduna maki nupi asida onjanduna yamna kanna hauna lawwa hurami. Asumna nupani haiduna tawba ngami haiduna maki nupi asida onjanduna khanaba kayama hawrami. Makhoi anina hauna kanna sumna lauduna khanaba asina maram orga makhoigi nakanda leiriba makhoigi mani aduna makhoi anigi manakta changami aduga lalo amadi Tulsi makhoi anina khanariba adu mani asina khamjanbirami. Hariba nupi asi film asigi hek hawrukpa sinda Tulsiga police station da complaint tawminaba lakiba nupi iduni. Masida lalo hariba nupa asina maki mani asida onsanduna usit thawoidaba wa kyama ngangba oina hawjalaami. Asumna lalona maki mani asida onsanduna machin kumakpa asi uba matamda maki mani asina sauningbadagi lalogi mamai asida kupangna thajalami. Maram asdagi lalo adu yamna sauna maki mani adu inthoklamlamba matungda maki okto adu thauduna mafam asidagi chatkhirami. Masidagi phana kuira fawda lalo hariba nupa asi maki mayum asida hanjalaamde. Maram asdagi Tulsina yamna pakhatpaga loinana maki nupa asida hanjana call tawjarami. Adom oinamak lalo hariba nupa asinadi call adu karimta paikhalamde. Sin asi sense tawduna mathangi nongalamdagi pung 3 taba matam aduda lalo hariba nupa adu okto thauduna laami. Hariba matam asida maki passenger ama thengnarami. Nupa asina lalo asida bahak mafam amada thinbiyu haiduna hairami. Nupa asina lalo ki okto asida hek tongkhrikraba matungda okto asi tongna lakpa matam asida maki mobile phone aduda mahakna atopa nupa amaga wari sanaduna leiri. Nupa asina sanariba wari asi lalona taba matamda khangami madudi maki okto ta tongiba nupa asi drug lalonbadi yawba misak amani. Aduga mahakna pairiba bag asigi manungdasu paisa pikthana yawduna lakli haiba asisu lalona khangami. Hojik lalona okto asi asum tharokpana maram oraga nupa asina thinbiyu hairiba mafam adu yawraami. Nupa aduna lalogi okto asidigi kumtharkraba matungda mafam asidigi kitang laptakna khamduna leiba car amagi manakta changchankirami. Aduga car asigi chaka manaktagi car asigi so asi lokthokduna nupa aduna car adu thokduna mafam asidigi chatkirami. Nupa asina tawriba punamak sing asi lalo hariba nupa asina laptakna yengduna leirami. Maudagi lalo hariba nupa asigi wakhandasu nupa asina pukiba sel pikthana yawba bag adu mak mihobu pawlaami. Maram asdagi nupa asina gari thokduna chatkima mafam asi kadaidano haiba adu lalo hariba nupa asina su khangningba pawlaami. Maram asdagi lalo su nupa asigi matungda yamna thuna inakhirami. Asumna phana sangna lalona mahaki okto asi thoraba matungda maki okto asi yakhiramde. Maudagi lalona maki okto adu lambi asigi mapanda insanduna thamami. Masigi matungda nupa asina gari thokduna chatkima mafam adu maki makhongna yamna thuna chenduna tanaraga yengkhirami. Matam asida kanasu leitraba haibadi ahangba lamang asida yamna phajaraba farm house ama saduna leiramba adu mahangna thengnarami. Maudagi nupa adu farm house asigi maikeida changsankhirami. Maudagi nupa asina farm house asigi gate adu password tawduna hangtoami. Lalosu yamna haina singna nupa aduna gate asi hangtoktuna leiringai matam asida maksu yamna lotna farm house asigi manungda changsalaami.
Asumna lalona lona manung asida changpa matamdadi nupa aduna sel pik thana yauraba bag adu ka amada pusanduna changkhiba adu mangna lona yengduna lerami masigi matungda nupa aduna mahakki partner amada wari sanaba adu su lalona tarami masida nupa asina mahakki partner aduna asumna hairami mafam asida karisu asoi angam amata yaude yamna sep oiri पोसिंग अदुसु असोय अंगाम अमत याउदे अइसु ngahak leirga mafam asigi thorage haiduna haikirami asumna hairaba matungda nupa asina farm house asigi yum asigi thong asi hangtoktuna mak yum asigi mapanda muk thokirami aduga nupa asina asumna so haira ami nungairani ngasi digina numit tarani pawwa asidi mafam asida kanamta sula aroi yamna nungaina leiba yaragani mahangna haining liba ase mafam asida kanamta la aroi mahangna toriba mayam asi kanamta khangaro haining libani asumna hairaba matungda yum asigi thong asi hangtoktuna nupa asi yum asigi mapanda thokirami tanja asida lalo hariba nupa asichu nupa aduna yum asigi thong hangtoktuna leiringagi tanja asi lauduna maksu yum asigi mapanda thoknaba haiduna honazarami masigi matungda lalona nupa aduna chatkhiba maikei duda maksu lona inarami adum oinamak mahangna laiba lambi edugi tas matha aduda ising khara taduna leirambana maram orka makki makhong adu chetpadigi mafam asida nathuduna turami tanja asida ikang khongduna makki makko adusu karigumamda yesan kirami maram asidigi mahak mafam asida wathaduna leikirami asumna lalona wathaduna gyan mangduna taringai matam asida nupa aduna yum asigi thong asi adumak nonsanduna mahakti mafam asidigi chatkirami mathangi ayukta lalo hariba nupa asi gyan tara ami lalo adu mahakki makko asida yamna kana yesan kiba aduna maram orga mahak makok nungaitaba lumba hura ami matam asida lalona mahakki masada nungthang macha ama yaukibane haiba adu mahak ningsinga ami maram asidigi mahakki masada yauriba nungthang adugi matengna mahakna panduna leiriba ka asigi thong asi nungthang aduna tamna tamna thugaiduna atopa ka amada thorokpa ngamami masigi matungda lalona yum asigi manungda koichat chatuna yum asigi manungda kari kari leige haiduna thiba hura ami matam asida lalona thong lonsanduna leiba ka ama thengnarami lalona thong adubusu thugairaga ka asigi manungda changba ngamkirami asumna lalona ka asigi manungda koithi thirakpa matamda nupa aduna pusankiba paisa pik thana yauruba khaw adusu mangna thengnarami maudagi lalona bag adu hangtoktuni yenguba matamda bag asigi manungda yamlaba paisa kyama yauduna leiramba adu uba matamda lalo hariba nupa adudi masa thakatpa makai haraukirami matam asida lalogi wakhanda asumna kalami yamlaba paisa sing asidigi aigi toliba paisa sing adu loina singtokhrage aduga lemoriba paisa mayam aduda ai nungaina hingage haiduna kalami masigi matungda paisa pik thana yauruba bag adu lalona puduna yum asigi main door oriba jaga aduda thorami thong adu hangtokke haiduna lalona thong adugi handle adu pairuba matamdadi mahakki masa adu thong adugi maning tangba jaga aduda laktana inthorami maramasdigi mahak mafam asida subsanduna taraga leirami aduga mahakki makhut adusu maina chakthekirami aduga mahakki makhut adu yamna kana nabana su loirami asumna chaina khon asi khangba ngamdarduna lalo hariba nupa asi yamna kana su lauduna leirami maudagi lalona khangami madudi yum asida paliba thong thonok sing asida loina electric current thajinuna thame haiba asi masigi matungda mahakki asokpa makhut aduda tainabagi damakta yum asigi manungda kari kari leige haiduna mahak koithi thiba hurami asumna bandage amadi hidak kyama mahakna koithi thiba tarbasu yum asigi manungda adugumba makhangi hidak amata leramde maudagi lalona yamna pakhatna yum asigi thongnaw romda yengduna yamna kana lauri kana leibagi aibu mukta kanbiyu ai yum asigi manungdagi thokpa yadadana leire haiduna asomna makhong makhut adu haiduna kana lauduna leiri atum oinamak yum asigi akoibada yengthoba matamda yum asigi akoiba asi kayagi matik sokke haibabu yum asigi akoibada mi chatpadi lairadana sanga jiba panba ama phawa chatpagi mami mata ude maramasina mahangna phanayamna law khongtuna tawjaba tarabasu kanamtana mahangna lauriba si tabiramde mafam asida leiriba farm house asi adugi matik security oiba farm house amani mahangna manungda phanayamna kana lauriba asi yum asigi mapanda karimta taba ngamamde haibadi sound proof so oiba yum amani masigi matungda lalona yum asigi manungda koithi thiraba matungda tester ama phangami lalona tester si paiduna yum asigi thong thonok sing asida thengduna yenguba matamdadi mahangna su khangami madudi yum asigi paliba thong thonok sing asida loina electric thajanduna leire haiba asi maramasdagi lalona yum asigi electric main power tu off tawraga yum asigi mapanda thokke haiduna electric main power lephamaduda lakpa matamdadi electric main power dusu yum asigi manungda leiramde maramasdagi lalo hariba nupa asi karimta upai leramde hojik mahak kari tawgodobna haiba du khangdabida mathwa yamna wana yum asigi ka amada phamduna leirami
ꯃꯧꯗꯒꯤ ꯅꯨꯃꯤꯠ ꯑꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯌꯨ ꯍꯦꯛ ꯊꯛꯃꯤꯟꯅꯕ ꯑꯃꯗꯤ ꯇꯣꯏꯅ ꯄꯨꯟꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯂꯣꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯂꯥꯂꯣꯒꯤ ꯅꯨꯄꯤ ꯇꯨꯜꯁꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯂꯥꯂꯣ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯩꯒ ꯊꯦꯡꯅꯗꯔꯤꯅꯦ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯜꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯊꯤꯕ ꯐꯪꯗꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯜꯁꯤꯅ ꯃꯊ꯭ꯋꯥꯏ ꯋꯥꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯂꯣꯒꯤ ꯃꯔꯨꯞ ꯔꯥꯁꯤꯗ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯔꯨꯞꯁꯤꯡꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯂꯥꯂꯣꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ꯭ꯔꯥ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯀꯅꯥꯝꯇꯅ ꯈꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯇꯨꯜꯁꯤꯁꯨ ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯐꯪꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯜꯁꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯍꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯌꯥꯝꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯧꯗꯒꯤ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯃꯈꯣꯏ ꯃꯐꯝ ꯃꯁꯥꯏ ꯑꯁꯤꯗ ꯂꯦꯛꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯧꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯂꯥꯂꯣꯒꯤ ꯌꯥꯗ꯭ꯔꯕ ꯑꯣꯛꯇꯣ ꯑꯗꯨ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯂꯥꯂꯣꯒꯤ ꯑꯣꯛꯇꯣ ꯑꯁꯤꯗ ꯂꯦꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯊꯣꯛꯄ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯁꯣꯝꯗꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯈꯤꯕ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯂꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯥꯏꯁ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯛꯇꯨꯅ ꯃꯍꯤ ꯂꯥꯡꯊꯣꯛꯍꯜꯂꯒ ꯃꯧꯗꯒꯤ ꯐꯪꯉꯛꯄ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯊꯛꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯑꯕꯣꯏ ꯅꯤꯡꯗꯨꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯆꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯨꯜꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯂꯣꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯂꯣꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯂꯣꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯅꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯂꯣ ꯑꯗꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕꯤꯗ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯐꯪꯗꯅ ꯄꯠ ꯄꯨꯝꯗꯨꯅ ꯁꯤꯔꯗꯔꯅꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯕ ꯐꯪꯗꯅ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯁꯤꯔꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯌꯥꯠ ꯈꯜꯂꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯂꯥꯂꯣꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯏꯅꯉꯥꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯨꯔꯇꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯃꯨꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯊꯥꯏꯅꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯨꯔꯇꯤ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯂꯥꯂꯣꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗ ꯇꯤꯚꯤꯗ ꯍꯥꯏꯈꯤꯕ ꯄꯥꯎ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗ ꯊꯥꯏꯅꯉꯥꯏꯒꯤ ꯑꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯦꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯂꯣꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯊꯝꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯦꯡ ꯀꯨꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯂꯣꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯚꯒꯋꯥꯟꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯨ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯂꯣ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯗꯤ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯅꯤꯡꯖꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯦꯜ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯗꯨ ꯃꯤꯍꯧꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯗꯨꯕꯨ ꯁꯣꯜꯚ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯂꯣꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤ
ꯅꯨꯄꯤꯗꯨ ꯂꯣꯟꯅꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯍꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯚꯒꯋꯥꯟ, ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇꯗꯤ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯕꯨ ꯎꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇꯗꯤ ꯊꯣꯛꯍꯟꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯕꯣꯔ ꯀꯌꯥ ꯑꯃ ꯅꯤꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯤ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯏꯁꯣꯔ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯨꯜꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯛꯇꯕꯗꯒꯤ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕ ꯑꯗꯣ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯜꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯁꯨꯒꯥꯏꯅ ꯇꯥꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯂꯣ ꯑꯃꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝꯅ ꯊꯤꯅ ꯈꯟꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯎꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯅꯤ ꯁꯥꯔ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯨꯜꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯪꯂꯕꯗꯤ ꯅꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯀꯦ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯇꯧ ꯀꯔꯝꯅ ꯄꯥꯎ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯂꯣꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯦꯄꯔ ꯑꯃꯗꯤ ꯌꯥꯗ꯭ꯔꯕ ꯈꯕꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯃꯩ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯈꯣꯝꯖꯤꯟꯈꯤꯕ ꯐꯠꯇꯕ ꯆꯦꯁꯤꯡ ꯑꯗꯨ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯩ ꯊꯥꯕ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯅ ꯊꯥꯒꯠꯂꯤꯕ ꯃꯩ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯅ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯛꯇꯔ ꯑꯃꯁꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯐꯥꯎꯗꯨꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯛꯇꯔ ꯑꯁꯤꯅꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯥꯔꯛꯏꯕ ꯃꯩꯈꯨꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯎꯗꯕꯤꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤ ꯐꯥꯎꯗꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯍꯥꯛ ꯅꯤꯡꯕ ꯀꯌꯥ ꯑꯃ ꯀꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯥꯂꯣꯅ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯊꯨꯒꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯩꯅ ꯆꯤꯡꯒꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯨꯜꯁꯤꯅ ꯂꯥꯂꯣꯒꯤ ꯃꯄꯥꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯂꯣ ꯑꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ, ꯑꯗꯣꯝꯗꯒ ꯂꯥꯛꯄ꯭ꯔꯥ? ꯃꯁꯤꯗ ꯂꯥꯂꯣꯒꯤ ꯃꯄꯥ ꯑꯗꯨꯅ ꯋꯥꯔꯧꯕ ꯑꯃꯗꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯨꯜꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯐꯥꯎꯔꯛꯇ꯭ꯔꯒ ꯉꯁꯤ ꯈꯛꯇꯪ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏꯒꯤ ꯋꯥ ꯗꯔꯀꯥꯔ ꯇꯥꯗꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯀꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯥꯂꯣꯒꯤ ꯃꯄꯥ ꯑꯁꯤꯅ ꯀꯣꯜ ꯑꯁꯤ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯨꯜꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯋꯥꯐꯝ ꯑꯃꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯂꯣꯒ ꯏꯕꯥꯅꯤ ꯈꯟꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯁꯥꯎꯕꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ, ꯑꯩ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯜꯁꯤꯒꯤ ꯃꯃꯥꯅ ꯇꯨꯜꯁꯤꯗ ꯑꯣꯏꯅ ꯑꯣꯟꯖꯟꯗꯨꯅ ꯑꯁꯨꯝꯅ ꯆꯩꯔꯛꯑꯝꯃꯤ, ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯏꯟꯗꯕꯤꯗ ꯑꯩꯈꯣꯏꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥ ꯍꯥ? ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨꯁꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅꯁꯨ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯇꯨꯜꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯝꯒꯤ ꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯜꯁꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯜꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕꯤ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨ ꯂꯥꯛꯇꯨꯅ ꯇꯨꯜꯁꯤ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯗꯨꯅ ꯇꯨꯜꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯂꯥꯂꯣ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯂꯥꯂꯣꯒ ꯈꯠꯅꯔꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯣꯏꯀꯣ? ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯂꯥꯂꯣ ꯑꯃꯗꯤ ꯇꯨꯜꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯀꯠꯇꯨꯅ ꯎꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯑꯇꯣꯞꯄ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯐꯪꯕ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯀꯌꯥ ꯑꯃ ꯁꯨꯗꯨꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯂꯥꯏꯔꯕ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯜꯁꯤꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯀꯥꯏꯅ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯞꯅ ꯇꯞꯅ ꯇꯨꯜꯁꯤ ꯑꯃꯗꯤ ꯂꯥꯂꯣ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯜꯁꯤꯅ ꯂꯥꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ,
ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯂꯥꯛꯄ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯏꯖꯠ ꯂꯩꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯂꯣꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯑꯉꯝꯕ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯨꯜꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯇꯨꯜꯁꯤꯒꯤ ꯃꯄꯥ ꯑꯁꯤꯒ ꯎꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯨꯜꯁꯤ ꯑꯁꯤꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯨꯜꯁꯤꯒꯤ ꯃꯄꯥꯅ ꯂꯥꯂꯣꯗ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯇꯥꯟꯊꯣꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯨꯜꯁꯤ ꯑꯃꯗꯤ ꯂꯥꯂꯣ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯅ ꯁꯍꯔꯗ ꯆꯦꯟꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯖꯦꯟ ꯗꯦꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯥꯂꯣꯅ ꯁꯦꯟ ꯄꯨꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯨꯜꯁꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯨꯜꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯕꯨ ꯄꯩꯁꯥ ꯁꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯪꯊꯣꯛꯄ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯅ ꯇꯨꯜꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯂꯥꯂꯣꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯡꯒꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛ ꯂꯣꯠꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯝꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯎ ꯃꯁꯤꯗ ꯇꯨꯜꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯂꯣ ꯑꯗꯨ ꯑꯩꯅ ꯂꯣꯠꯁꯤꯟꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯗꯦ ꯃꯍꯥꯛ ꯌꯨꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯜꯂꯛꯀꯅꯤ ꯃꯍꯥꯛ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯁꯦꯟꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯒꯦ ꯌꯨꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯨꯜꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯠꯇ ꯇꯥꯕꯤꯗꯕꯤꯗ ꯇꯨꯜꯁꯤ ꯑꯁꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨꯅ ꯉꯥꯡꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯣꯏꯅ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯂꯣꯅ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯂꯣ ꯍꯜꯂꯛꯑꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯖꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯈꯣꯏ ꯃꯌꯥꯝ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯔꯤ ꯑꯁꯤ ꯍꯟꯀꯠꯇꯨꯅ ꯍꯥꯏꯕꯗꯤ ꯄꯥꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤ ꯇꯨꯜꯁꯤ ꯑꯃꯗꯤ ꯂꯥꯂꯣ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯍꯔꯒꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯟꯗꯤꯔ ꯑꯃꯗ ꯆꯪꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯍꯔꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯕꯨ ꯚꯔꯥ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯁꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯂꯥꯂꯣꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯈꯨꯁꯤ ꯑꯁꯤꯗ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄꯥꯈꯣꯟ ꯊꯥꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯂꯣ ꯑꯃꯗꯤ ꯇꯨꯜꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯥꯂꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯜꯁꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯈꯔ ꯁꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯂꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯁꯦꯟ ꯁꯥꯟꯗꯣꯛꯄ ꯁꯦꯟꯗꯣꯏ ꯆꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯈꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯣ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯃꯁꯤ ꯊꯛꯆꯜꯂꯨ ꯍꯥꯏꯗꯨꯅ ꯌꯨ ꯕꯣꯇꯜ ꯑꯃ ꯃꯉꯣꯟꯗ ꯑꯣꯐꯔ ꯇꯧꯗꯨꯅ ꯄꯤꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯌꯨ ꯑꯃꯨꯛ ꯐꯥꯎꯕ ꯊꯛꯇ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯊꯛꯅꯤꯡꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯅ ꯄꯤꯔꯛꯏꯕ ꯌꯨ ꯑꯁꯤ ꯊꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯨ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯛꯄ ꯍꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯗ ꯑꯦꯗꯤꯛ ꯆꯨꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯂꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕꯗꯒꯤꯗꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯊꯣꯛꯇꯨꯅ ꯂꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯁꯤꯅ ꯍꯦꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯥꯂꯣꯅ ꯇꯧꯔꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯂꯣ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯂꯥꯂꯣꯅ ꯀꯔꯤꯁꯨ ꯃꯋꯥ ꯑꯃꯇ ꯂꯧꯕꯤꯔꯝꯗꯦ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯖꯦꯟꯗꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤ ꯀ꯭ꯔꯤꯁꯅ ꯖꯟꯃꯥꯁꯇꯤꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯇꯨꯜꯁꯤꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯜꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯚꯒꯋꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯑꯗꯨꯒ ꯖꯒꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯠꯆꯔꯝꯃꯤ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯨꯜꯁꯤꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯐꯝ ꯑꯁꯤꯗ ꯕꯣꯔ ꯅꯤꯖꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯐꯪꯕ ꯍꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯁꯅꯅ
मियोइबा अमगी सक्तम लौदुना हौजिक लालोना लेरिबा फार्म हाउस असिगी मनाक्ता लामी हारिबा मतम असिदा मफम असिदा नोंग यामना कन्ना चुराअमी असुमना नोंग चुरकपा असि उबा मतमदा लालो अदु यामना हराउखी अदुगा लालोना युम असिगी मनुंगदा लेइबा कोली सिंग अदु पुथोक्तुना थोंनाव असिगी मपानदा कोन अदु पुथोक्तुना नोंगी सिंग अदुबु यारमी अदुगा इसिंग अदु मांगना यामना हराउना थक्चरमी असुमना नोंग असिगी मतेंगना लालोगी आराम खौरांगबा सिंग अदु लोइना कोनखिरमी कुइरबनी लालो हारिबा नुपा असिना चादा थक्तना युम असिगी मनुंगदा लेरक्लिबा असे मथंगे अयुक्ता फार्म हाउस असिगी कैंपस असिगी मनुंगदा नुपा अमा चंगकपा अदु लालोना उरमी मौदगी लालोना नुपा असिदा मुन्निंग चलुबा मतमददी नुपा असि फिल्म असिगी अहोबा सिंदा माकी ऑक्टोदा हापतुना मखोगी जुनागर हारिबा मफम असिबु सिनबा थुंगना कोइबा पुबुखिबा टूरिस्ट नुपा अदु ओइदुना लेरमी नुपा असि उबा मतमदा लालो अदु यामना हराउरदुना असुमना हाइरामी भगवान ईश्वर इबुंगो नाक आइगी अवाबा सि उबिदुना आइगी नाक्ता मियो एमदि थाबिरकलेदना वाइ असि हाइरदुना लालो हारिबा नुपा असि मपी इरा चेनमा मकै हराउजरी मतम असिदा नुपा अदुना लालो हारिबा नुपा असिदा असुमना हाइरामी नाहक्ति युम असिग मनुंगदा मफम असिदा कैदोगदुना लेरिबनो मसिदा लालोना नुपा असि मफमदा ओइतबा असुमना हाइजलामी अई मफम असिदा पैसेंजर मा थिनबा लाकपनी अदुबु अइना पैसेंजर अदु थिलमबा मतुंगदा युम असिदगी थोरके तवबा मतमदा अइ नाथुबदगी कोकते येसनबदगी मफम असिदा वांथदुना लेहौरे अइना ग्यान तारकपा मतमददी युमबु अदुना माकी युम असि थोंगदन चंदुना चटखिदुना लेरमले मौदगी अइ युम असिगी मनुंगदगी थोकपा ngamdana लेरकलिबा असि ngasidigina हप्ता अमा फारबनी अदुगा लालोना नुपा असिदा असुमना हंगामी अदोमदी मफम असिदा मतौ क्रमना लांगलिबनो मसिदा नुपा अदुना लालोदा असुमना हाइरामी मफम असिदा लेरिबा फार्म हाउस असि आइगी मरुपकिनी मसि ताबा मतमदा लालोना मो असुमना हाइरामी अदुइबा तारबदी नाकी मरुप अदुदा कॉल तौदुना युम असिगी थोंग असि अमुक्ता हांगतोपियो हायो अइबु मफम असिदगी अमुक्तंग लक्थोपियो मसिदा नुपा असिना असुमना हाइरामी हौजिक्ति आइगी मरुप अदु मफम असिदा लेइते माक अरापा मफम अमदा चटकी अइदी मफम असिदा माकी सनसेनबा लाकपनी मसिदा लालोनि ngangna nupa asida asomna hairami mafam asidabu kadadigi sanno ngarang phawbudi ai mafam asida san ama phawba lakpu udina ama boire phare ai mafam asidagi nangna mukta lakthokpiyo masida nupa asina laloda asomna hairami nangna ingonda hairiba wa mayamadu digest taw haiba yadeda asengba ma iman mandeda asengba wari singadu ingonda hairo nakpu mafam asida karamna lakhibano masida su lalona amukasu urai parai tawduna oitaba kiyama nupa asigi mafamda haijeli asengma makidi nupa asina lalogi mafamdagi mahakse pukchen sengbra sengdabra haibadu taba pamlibani masing matungda aroibadadi lalona nupa asing mafamda asengba chumba singadu loina hairami ai yumasdagi karigumba kharabu huran gi haiduna lakpani adumoinamak ai yumasidagi hojik phawba karintadi hurandari asengma makki aina aranba wakhan khanduna yumasdagi karigumba kharadi huran gi haiduna lakhibani adumoinamak isor asina lalogi asengba wa asi tara phawbada mahakpu mafam asidagi lauthokpiramde madugi mohta krishna adu mafam asidagi tuminna thokirami somdana tulsi hariba nupi asina paisa lektabana maram orga mak paisa tandaba yade haiduna mak yum asigi mapanda thortuna paisa tanba horami masigi matungda tulsina migi yum kaya amada sangami aduga asawa factory kaya da sangduna mak thabak kaya ama thirami asumna magna phaniyamna kana hona jaba tarbasu magna karigumba thabak amatadi phangamde karigino haibagi maramdi tamasa sida leiriba miyoi sing asina mangonda aranba wakhan amadi aranba miyeng yengbagi damaktani matam masida tulsi hariba nupi asida police station dagi inspector amana tulsi da call tawduna asumna hairami ikhoina hujik yu ngawu nupa amagi asiba chang ma thengnare masak asi loksan mangamdre nak mafam asida amukta lao misak asi nakki nupa lalora natraga atopra haibadu amukta khanto lao paw asi taba matamda tulsi edu mathwa yamna waki amadi yamna pakhatsaki adum oinamak tulsina mafam adu chattuna asibagi hakchang adu yengoba matamdadi mahaki mapuroiba lalo adudi oiramde numit asigi numidangda lalo adu yum asigi manungda tumduna lerami matam asida mahak charam chadat aduna yamna wana lerami hariba matam asida mahaki mamang asida krishna adu laktuna mahaki chana thaknaba khara piraami maudigi krishna na piraiba chana thaknaba sing adu lalo adu mabuk pik thanba makai loina chathokirami matang asida lalo adu ikhang khangudana mahak makeup thorami matang asida mahaki mamangda chak pukham adu asengba maki oina lerami masida sunatana mahaki chimbanda su hawai thongma mahi kayama taiduna lerami matang asida ngasai tourist nupa aduna yum asigi mapandagi laloda asomna hairami lalo nak haujikti chana thaknaba sing adu nabuk pik thanna saraba natro
ꯑꯁꯤꯗ ꯂꯥꯂꯣꯟꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯈꯤꯕ ꯑꯗꯨꯗꯤ ꯃꯪꯗꯅꯤꯗ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯃꯪꯗ ꯆꯥꯈꯤꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯅꯃꯪꯗ ꯆꯥꯛ ꯑꯗꯨ ꯆꯥꯔꯒ ꯅꯍꯥꯛꯀꯤ ꯅꯆꯤꯟꯕꯥꯟ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯋꯥꯏ ꯊꯣꯡꯕ ꯇꯩꯔꯤꯕ ꯑꯗꯨꯕꯨ ꯇꯩꯒꯗ꯭ꯔꯣ? ꯂꯥꯂꯣꯁꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯍꯋꯥꯏ ꯊꯣꯡꯕ ꯇꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯁꯦ ꯏꯁꯣꯔꯅꯤꯅꯦ, ꯂꯥꯏꯅꯤꯅꯦ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯂꯣꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯣ? ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯚꯒꯕꯥꯟ ꯀ꯭ꯔꯤꯁꯅ, ꯑꯩ ꯀ꯭ꯔꯤꯁꯅꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯂꯥꯂꯣꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯗ ꯂꯥꯂꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯗꯣꯝꯅ ꯑꯁꯦꯡꯕꯃꯛꯀꯤ ꯚꯒꯕꯥꯟ ꯀ꯭ꯔꯤꯁꯅ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯂꯣꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯚꯒꯋꯥꯟ ꯏꯁꯣꯔ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕꯃꯛꯀꯤ ꯂꯥꯏ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯗꯨꯒ ꯂꯥꯂꯣꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯐꯔꯦꯗ, ꯑꯣꯏꯅꯤꯡꯕ ꯑꯃꯍꯦꯛꯇ ꯑꯣꯏꯔꯁꯅꯨ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯣꯔꯒꯨꯝꯕꯅꯤ꯫ ꯁꯣꯝꯗꯅ ꯇꯨꯜꯁꯤꯅ ꯊꯕꯛ ꯊꯤꯕ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯏꯛ ꯌꯣꯟꯐꯝ ꯁꯣꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯨꯜꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯕꯨ ꯄ꯭ꯔꯨꯞ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯃꯤꯆꯝ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯨꯜꯁꯤꯅ ꯂꯩꯔꯤꯕ ꯁꯣꯔꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯜꯁꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯥꯏꯛ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ, ꯃꯥꯏꯂꯦꯖ ꯑꯃꯗꯤ ꯕꯥꯏꯛ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯐꯤꯆꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯗꯤꯇꯦꯜꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯇꯨꯜꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ, ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯕꯥꯏꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯜꯁꯤꯒꯤ ꯍꯩꯁꯤꯡꯕ ꯃꯑꯣꯡ ꯃꯇꯧꯅ ꯕꯥꯏꯛ ꯑꯁꯤ ꯌꯣꯟꯈꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯣꯔꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯨꯜꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯣꯔꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯇꯨꯔꯤꯁ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯗ ꯑꯅꯧꯕ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯂꯥꯂꯣꯅ ꯎꯕ ꯃꯇꯝꯗ ꯂꯥꯂꯣꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯑꯅꯧꯕ ꯕꯥꯏꯛ ꯑꯃ ꯂꯩꯔꯕ꯭ꯔꯣ? ꯃꯁꯤꯗ ꯇꯨꯔꯤꯁ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯣꯏ, ꯑꯩꯅ ꯀꯅꯥꯅꯣꯝꯃꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯕꯥꯏꯛ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯂꯣꯅ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯔꯤꯁ ꯅꯨꯄꯥ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏꯕ? ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤ ꯂꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯖꯟꯕꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯂꯣ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯖꯒꯥꯗ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯥꯂꯣꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯁꯤꯅ ꯂꯥꯂꯣꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯂꯥꯂꯣ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯉꯦ, ꯅꯍꯥꯛꯁꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯜꯁꯤꯕꯨ ꯍꯥꯟꯅꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯧꯔꯝꯂꯤꯕ? ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯜꯁꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯍꯔ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯜꯁꯤꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯈꯤꯕꯒꯦ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯅ ꯌꯨ ꯉꯥꯎꯁꯟꯗꯨꯅ ꯅꯌꯨꯝꯗ ꯍꯟꯖꯟꯕ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯍꯥꯛꯅ ꯑꯣꯠ ꯅꯩꯕ, ꯃꯉꯣꯟꯗ ꯋꯥꯍꯟꯕ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯔꯤꯝꯇ ꯎꯕꯤꯗꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯥꯂꯣ ꯑꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯂꯣꯅ ꯑꯁꯨꯝꯅꯁꯨ ꯈꯪꯖꯔꯛꯑꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯦꯛ
ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯂꯥꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕ ꯀꯔꯃꯒꯤ ꯐꯜꯅꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯇꯥꯛꯀꯅꯤ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯠꯅꯕ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯁꯥꯅꯊꯟꯇ ꯀꯟꯅ ꯍꯣꯠꯅꯖꯒꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯥꯂꯣꯅ ꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯗꯣꯝꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯧꯊꯣꯛꯄꯤꯒꯗꯣꯔꯤꯕꯅꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯦꯟ ꯗꯣꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯕꯗꯒꯤ ꯍꯥꯡꯇꯣꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯏꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯒꯦꯠ ꯃꯅꯥꯛ ꯑꯁꯤ ꯐꯥꯎꯕ ꯌꯧꯔꯛꯑꯝꯃꯤ꯫ ꯂꯥꯂꯣꯅ ꯒꯦꯠ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯄꯩꯁꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯦꯒ ꯑꯗꯨꯕꯨ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯕꯦꯒ ꯑꯗꯨ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯂꯣꯅ ꯁꯦꯜ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯉꯣꯟꯗ ꯇꯥꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯂꯥꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯍꯥꯛ ꯇꯥꯕꯗꯤ ꯐꯖꯅ ꯇꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛ ꯒ꯭ꯌꯥꯟꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦꯅ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯂꯥꯂꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯃꯨꯛ ꯇꯥꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯌꯨꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯋꯥꯜ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯨꯅ ꯄꯥꯏꯌꯨ꯫ ꯂꯥꯂꯣꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯜ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯥꯂꯣꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯂꯣꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯌꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯣꯠꯆꯩ ꯑꯃ ꯐꯪꯕꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒꯤ ꯂꯥꯂꯣꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ, ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯝꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯑꯗꯨ ꯃꯤꯇꯥꯔꯨꯕ ꯑꯩ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯂꯣꯒꯤ ꯃꯄꯥ ꯑꯃꯗꯤ ꯇꯨꯜꯁꯤꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯂꯣ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯇꯨꯜꯁꯤ ꯃꯊꯟꯇꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ, ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯂꯣꯏꯅ ꯐꯥꯊꯗꯨꯅ ꯃꯈꯣꯏ ꯁꯍꯔꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯂꯥꯂꯣ ꯃꯥꯡꯈꯤꯕ ꯑꯗꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯨꯜꯁꯤꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯈꯔ ꯂꯨꯝꯅ ꯂꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯂꯣꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯂꯣ ꯑꯁꯤꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯥꯂꯣꯅ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨ ꯐꯥꯎꯕ ꯌꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯤꯁꯅ ꯑꯁꯤꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯦꯔꯥꯟꯅꯅ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯗ ꯇꯥꯛꯁꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯆꯠꯇꯨꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯃꯍꯥꯛ ꯋꯥꯕꯗꯒꯤ ꯂꯦꯞꯄꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯜ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯣꯞꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯁꯤꯅ ꯂꯥꯂꯣꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯨ ꯂꯦꯞꯄꯤꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯦꯞꯀꯅꯨ, ꯅꯍꯥꯛ ꯈꯔꯒ ꯍꯦꯟꯅ ꯍꯣꯠꯅꯈꯣ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯂꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯇꯨꯜꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯇꯨꯜꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯂꯥꯂꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯇꯨꯜꯁꯤ ꯑꯁꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯂꯧꯁꯜꯂꯝꯃꯤ꯫ ꯇꯨꯜꯁꯤꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯒꯦꯡ ꯀꯣꯄꯨ ꯑꯗꯨꯒꯤ ꯒꯦꯡ ꯑꯃ ꯎꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯨꯂꯤꯁꯇ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤ ꯒꯦꯡ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄꯗꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ
ase mafam aduda leiriba lalo amadi mafam aduda pochai kya ama huraliba gengkhupu smuggling tawriba makhoi sing adubu phanabagi damakta tawhalibani mathangi numita police sing aduna lalo bu asum thirakpa matamda lambi gi mataida lalo na thoromba mahakki okto adu leiba adu mangna thengnarami modiki makhoina gari number du check tawruba matamda gari asi lalo gi soidana maki oigani haiba sikhangami aduga lalo hariba nupa asesu anakpa aswaida soidana maki leramagani haiba asesu makhoina khangami somda farm house adudana lalo aduna mangna wala du asum thugairakpana maram orga mahak masali thokpa chanbagi chang phawbudi mangna thugaijarami modiki lalo na phanglang asigi ahoba sida yamna wana mahakki masadu lithoraktuna farm house asigi mapanda thorami modigi lalo odu leima eduda longna hitaduna mahak sor sangna honduna leirami haiba matam masida farm house asigi mapu dusu lami aduga gengkhupu sing haibadi farm house asigi mapu oduna farm house asigi manungda leiriba murti sing adu check tawrunabagi damakta yamna thuna changchalami matang asida makhoigi farm house asigi manakta lalona taduna leiramba asi uba matamda mahak yamna pakhalami odigi mahakna lalogi manakta changchalaptuna mahakki furit adu paiduna mawnda asumna dab tawduna hairami na kadaidigi lakpano na kanano mafam asida kedowa laklibano asumna mangna tawringe matam asida mafam asida police sing adusu laki maramastigi mafam asida leiriba geng nupa asibu phagatkirami aduga yum asigi manungda leiriba thainingaidigi makhoina huralakhiba murti mayam adusu loina phagatpa ngamkhirami masidasu natana police singna matam kyagi mamangdagi murti singbu smuggling tawriba gengkhupu sing adubusu phagatpa ngamkhirami matang asida lalogi nupi tulsi amadi makki masanupi khusi makhoi anisu mafam asida yoksalami matam asida makki mapuroiba lalo asi hingduna leirambasi ubo matamda tulsi adudi yamna haraujarami aduga lalogi manakta chensanduna makki mapuroiba lalo asibu jejena konchanjarami aduga mahak thamoi sona kapsarami haiba sinasi change tawruduna ngasi digina tha kharagi matungi sinamabu aikhoida uhlai matam asida lalo haiba nupa asi hojiksu okto dum thauduna leirami adubu mahak hanagdi manadre mahak hojikti hidak langthak thaktabida ngausanadabida makki nupi amadi masaga yamna nuksinana leminaba haiba nupa adu oirami masidasu natana tulsina nuktigi thabak kaba adusu lalona makki okto aduda thinbirami masig matungda nongma lalona passenger mapuduna makki okto adu thauduna lakpa matamda kangaudana lambi mapanda Bhagavan Sri Krishna adu leptuna leramba adu mangna thengnarami Sri Krishna sibu hek uba matamda makki gari adu satlawna khamduna Sri Krishna sig manakta satlawna chensalami aduga yamna nuksina Sri Krishna sida konjarami matam asida lalona Sri Krishna sida asumna hairami he isor bunga Sri Krishna aina nahakpu nahandigi kadaida chakre haiduna koithi thiribani adubu aina nahakpu thiba kaidonungda phangkidre masida Sri Krishna aduna noktuna laloda asumna hairami he apangba aina nongonda mamangi matamdagi kyarakana hairiba adudi aidi nahaki nanaktagi labna chattuna leite nahaki nasa manungda yauduna lei haina matang asidagi lalona su khangami isor hariba posak asi arapadagi lakpa jadugar du nate aduga mikup amada aikhoigi problem sing adubusu solve tawgadabusu nate isor haiba asidi aikoi isa isagi manungda leiba asumba takpa khonjel amani haiba si khangami asumna haiba sinasi ulaba matungda nungairaba movie asi matang aswaida loisankirami karigumba ngasigi aigi explanation asida soikiba lankiba yaurubasu mayamna ngakpiu ngasigidi matang aswaida kainarasi